ꯆꯥꯎꯔꯕ ꯍꯦꯔꯣꯏꯟ ꯁꯨꯡꯐꯝ ꯑꯅꯤ ꯊꯧꯕꯥꯜ ꯄꯨꯂꯤꯁꯅ ꯊꯨꯒꯥꯏꯕ ꯉꯝꯈ꯭ꯔꯦ꯫ ꯊꯧꯕꯥꯜ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯃꯅꯨꯡ ꯆꯟꯕꯗ ꯂꯩꯕ ꯂꯤꯂꯣꯡ ꯅꯨꯡꯒꯩ ꯈꯨꯅꯧ ꯃꯃꯥꯡ ꯂꯩꯀꯥꯏꯗ ꯍꯥꯡꯂꯝꯕ ꯕ꯭ꯔꯥꯎꯟ ꯁꯨꯒꯔ ꯁꯨꯡꯐꯝ ꯌꯨꯝ ꯑꯅꯤ ꯄꯨꯂꯤꯁꯅ ꯊꯨꯒꯥꯏꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯊꯧꯗꯣꯛ ꯑꯁꯤꯒ ꯃꯔꯤ ꯂꯩꯅꯅ ꯆꯦꯟꯅꯕ ꯃꯤꯑꯣꯏ ꯑꯍꯨꯝꯁꯨ ꯄꯨꯂꯤꯁꯅ ꯐꯥꯒꯠꯄ ꯉꯝꯈ꯭ꯔꯦꯁꯨ ꯍꯥꯏꯔꯤ꯫ ꯃꯐꯝ ꯑꯁꯤꯗꯒꯤ ꯕ꯭ꯔꯥꯎꯟ ꯁꯨꯒꯔ ꯀꯦꯖꯤ 1,100 ꯁꯨꯞꯅ 5, ꯑꯣꯄꯤꯌꯝ ꯀꯦꯖꯤ 5, ꯃꯣꯔꯐꯤꯅꯦꯠ ꯂꯤꯇꯔ 1kunthramathoy, ꯄ꯭ꯂꯥꯁꯇꯤꯛ ꯕꯣꯠ 2, ꯁꯦꯜ ꯑꯣꯏꯅ ꯂꯨꯄꯥ 61,000 ꯑꯃꯁꯨꯡ ꯒꯥꯔꯤ ꯃꯆꯥ 4 ꯌꯥꯎꯅ ꯐꯥꯒꯠꯄ ꯉꯝꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯐꯥꯔꯕ ꯃꯤꯑꯣꯏ ꯑꯍꯨꯝ ꯑꯗꯨ ꯄꯨꯂꯤꯁꯅ ꯄ꯭ꯔꯦꯁꯇ ꯄꯨꯊꯣꯛꯂꯕ ꯃꯇꯨꯡ ꯄꯨꯂꯤꯁꯅ ꯍꯥꯏꯈꯤꯕꯗ ꯉꯔꯥꯡ ꯅꯨꯡꯗꯥꯡ ꯄꯨꯡ 9:30 ꯔꯣꯝ ꯇꯥꯕ ꯃꯇꯝꯗ ꯑꯀꯛꯅꯕ ꯄꯥꯎ ꯑꯃ ꯐꯪꯕꯗꯒꯤ ꯂꯤꯂꯣꯡ ꯅꯨꯡꯒꯩ ꯈꯨꯅꯧ ꯃꯃꯥꯡ ꯂꯩꯀꯥꯏꯗ ꯍꯦꯔꯣꯏꯟ ꯕ꯭ꯔꯥꯎꯟ ꯁꯨꯒꯔ ꯁꯨꯡꯐꯝ ꯃꯦꯅꯨꯐꯦꯛꯆꯔꯤꯡ ꯑꯃ ꯂꯩꯔꯦ ꯍꯥꯏꯕ ꯄꯥꯎ ꯇꯥꯕꯗꯒꯤ ꯆꯠꯇꯨꯅ ꯌꯦꯡꯁꯤꯟꯈꯤꯕꯅꯤ ꯍꯥꯏꯔꯤ꯫ ꯊꯧꯗꯣꯛ ꯑꯁꯤꯗ ꯃꯔꯨꯑꯣꯏꯅ ꯆꯦꯟꯅꯗꯨꯅ ꯐꯥꯒꯠꯂꯤꯕ ꯃꯤꯑꯣꯏ ꯑꯁꯤꯗꯤ ꯂꯩꯈꯤꯗ꯭ꯔꯕ ꯑꯦꯝ.ꯗꯤ. ꯅꯖꯤꯔꯨꯗꯤꯟꯒꯤ ꯃꯆꯥꯅꯨꯄꯥ 2, ꯑꯦꯝ.ꯗꯤ. ꯃꯅꯤꯔꯨꯗꯤꯟ ꯆꯍꯤꯅ 94 ꯑꯃꯗꯤ ꯑꯦꯝ.ꯗꯤ. ꯃꯦꯅꯨꯔꯒꯨꯟ ꯆꯍꯤꯅ 53꯫ ꯃꯈꯣꯏ ꯑꯅꯤ ꯑꯁꯤꯒꯤ ꯃꯌꯨꯝꯗ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯌꯨꯝ ꯑꯅꯤꯗ ꯍꯦꯔꯣꯏꯟ ꯁꯨꯡꯐꯝ ꯂꯩꯔꯝꯕꯗꯒꯤ ꯄꯨꯂꯤꯁꯅ ꯐꯥꯒꯠꯈꯤꯕꯅꯦꯁꯨ ꯍꯥꯏꯔꯤ꯫ ꯑꯗꯨꯒ ꯊꯧꯗꯣꯛ ꯑꯁꯤꯗ ꯆꯦꯟꯅꯕ ꯃꯤꯑꯣꯏ ꯑꯍꯨꯝ ꯑꯃꯁꯨ ꯄꯨꯂꯤꯁꯅ ꯐꯥꯒꯠꯄ ꯉꯝꯈ꯭ꯔꯦ ꯍꯥꯏꯔꯤ꯫